Hello guys, ngasi su mayam ke damakta yamna akiba wari ma puduna lakchari. Wari se kamaina tawbuge habadu mayam puna taminasi, mayam puna khangminasi. India gi oina akiba asengba thokiba wari amane haina lawjai. Wari si 2009 da student amana share tawrakibani. Magi mamingna Alok kawi. Mahak si asengba gidi Delhi da graduation complete tawrakibani. Loinana mahak PG tawbusu pamlamki. Haibadi lainana ba jaga amasu pamlamki. Mahakna matam khara PG thiba yaba thirba matungda mahakna apamba jaga amata pangkidi. Adubu makhatana research kaya amat tawraba matungdadi mahakna PG amadi apamba pangki. Mafam aduda Alok amadi mamanabaga laigadabani. Alok hoisi yam thuna makhoina pamkiba choose tawkiba PG aduda hongjilaki. Aduga mafam aduda laibasu hawrki. Adubu mafam aduda hek hongakpagadi numit kharanida karigumba khara notice tawramki. Makhoina PG adudagi darkar tadana mapan tholakpa taragasu mafam aduda lairamba miyoina makhoida yamna hainadaba akiba mityengda yengakpa makhoy yam thin akiba siyawre asumna tawbase adum thengnaba makhoina kadudagi tholakpa oigera changkiba oigera thawongda adumak thengnaki tawriba mawongduda hainarakraduna Alok na mafam dugi chayon banupa amada hangki. Aikoina PG dagi thoglakpadasu changkibadasu mafam asida lairaba miyoi singsina asumna yengisi karigino haiduna hangkibani. Adubu chayon banupa adudi wahang dugi paukum pinaba ready oiramde. Ignore tawrame. Adubu Alok na khara nampuda hangaga loinana paisa khara henjinna piraba matungdadi chayon banupa aduna makhoigi mateng pangnabagidamagta support tawraklamki. Nupaduna haiba matamda hojik makhoina lairido haibadi PG du mafam asigi miyoina yamna tamnai haina khanaba mafam amakakni hojik kaktang nate mafam aduda yumbu adugi machanupi chahi 13 suribi mahaki thawai mafam aduda kochachatuna lairibani haiduna mayamna thajanari maramdi karigino haiba matamda PG adu saba matamda makhoigi construction chatharinge matamda yumbu adugi machanupi da mafam aduda koiraki adubu soibadagi Machanupido soibadagi haitare third floor dagi taduna laikidabane maramdi mahakna tarakiba aduda mahaki makoki amadi nangangi sarudo tamthina teki haiduna tamme chayon banupa aduna asumna so hairaki nangna karigumba yumbu aduda wafam sigi maramda hange haina khallaba adu eba taragadena hak yumbu dugi amukta udriba mawong saptra mayama ma uba pangane haidra hai nangna sidalai jaba taragasu yumbu adudadi wafam asigi maramda wari saruno maru oina mafam si aina hairakpani haibasu kana amata tamgano haidana hai makhoy ani kakiwana tana mafam aduda makhoy ani gumna naha ani mafam asida leina bagi damakta laki adubu makhoy numit humni dagina marini fawgi manungda mafam adubu thadoktuna chatki chayon banupa duna makhaso haire nupa ani duna mafam asi thadoktuna chatkiba matamda makhoy gi maithongdu loina maksali loinana makhoigi makhutudasu asokpagi mami macha macha taba oi loinana makhoina mafamdu thadoktringaigi nongma watlingai nungdang aduda lawba khongbagi makhol kaya amasu tai haiduna hairakibani thaudoktu thangnaba miyoi singna taba pangkibani chayon banupaduna haibada makhoi anidu makhoigi potse amata chitharamdana puduna chatkiba matamdasu makhoina hanna kana amata da wari saramde aduga hanna fawbu yenglamkide makhoi Kepta chumdring chatuna pamlaga matam pumbagi oina mafam madu thadoga chatkibani amu hanna fawba laithoga yangamde haidana hairi masina maram oiraga mafam adugi miyoi sing PG adudagi lapna lei thaudoksi toki maramna mafam asida miyoi sing na nakhoibu adugumba mityengda yengbani ahongba su nairoi haiduna hairaki chayon banupa adugi wafam du Alokti manada haptabaga chapmane thajakidi Alokna nupa duda karigumba adumna thokiba taragadi aikhoida su oidro aikhoida di karigumba amata tawdi nangna ngangiba mayamdo oidaba hasinaba ngakta oiramgani adugumba amata laite maduda thajagadaba mido aikhoidi natte edana haib adubu chayon ba nupa adunadi wafam amakak hairaki hoi fare adu nakhoi mafam asida numit kharaga laiko aduga kaidawrake habado namit thitna yengu haidana hairaki aduga chatki makhata badi makhoi ani makhoigi PG duda amuk halle aduga wadana pothaki asumna nimitni mukti makhoina atopa karigumba amata uba phangdi yamna normally oina le
Adubu humni surakpadadi ihan hanba angakpa paranormal activities ama thoglakhi habitare. Madu thengnaraba matungda makhoida atopa makhalgi wahang kaya amasu hangkiba. Numituda makhoi ani pung thengama matamda tumnaba hotnarame. Adubu adumna tawringai makhoigi room adugi hongduda kanagumba amana glass bottle gumba amana haitare kanna lang kibagi matau amagumna tarame matau do makhoi yam pajana tarame glass kaiduna tabagi makhonsu tarame aduna makhoi ani yam tuna famungdu dagi hawgale haraga thong hangdoktuni yenge matamduda mapanduda karigumba amata leramdi glass akaiba su taba udaba loinana mapam adudagi lapna yengba matamda kana amata su leiba udaba makhoina khanbada makhoigi wakhalna oiramgani khanduna amuk khana tumki Marini suban numitta makhoi hawgalakpa matamdadi amuka hena disturbing oiba thawong mayam ama thengnaki makhoi gi book shelf ta lairi fajana thambada makhada loi ta lerame adagi moi bathroom du hanga lerame makhoi fajana ningsingi makhoina bathroom du tumam dai da lock tawduna thamki bane makhoi tumuruga hawgalakpa matamda tawram liba mong sing do ubadadi amana amada yengnaduna angakpa fongdoknaki wafam asigidamakta complaint tawba yam thuna yombo dugi manakta laki makhoida nungdangda thokiba amadi ayu hawgalakpada tawramliba mongsingdo yombo aduda loina tamme wadu tamba matamda yombo aduna ahianba kaisu hairakte mahakna hairakliba haibabu ngasaigi nakhoi mafam sida lainingaga leiro laininga taragadi ngasi mafam si thadokuna chatkiba yagani haiduna hairakpa adubu aloka magi mamana budugadi adugu mafam mathi maibudu yamna waba ma oiba adagi wafam adubu su puthoga yumbu adubu su nunga handaba pam khidi makhoina pg adubu su thadong lamba pam lamde makha tarakpa nimitasu alok magi routine gi matung inna lairik paba loire harga pung 12 adwaide tumkhre aduga pung 2 muk tarakpa adwaida makhoigi kandugi thongdu tapna hangdorpagi makhol ama taba panglaki makhondu tabada makhoi panic oi pakhatle pakhat mandana hawgala faw lepabne aduga room dugi light to thale aduga magi mamana adubu hawdokna bakana honari hawdokna batawbadadi magi mamana badu leiramda baduda bathroom changki baja lagaina check tawre mafam aduda su leiramda ba thengnei mahak magi slipper do tongchanduna magi friend do thiba tholaki patamduda mahak na kari uge hababu pg dugi third floor da left tuna leiramba thengnaki mafam adusu yumbu adugi machanupi aduna chongthaduna siki hariba exact jaga aduni alok na magi mamana badu kanagumba amana hypnotize tawbagi mawong da lepa oi nupadu na magi wa amata su study loina na nupadu kanagumba amaga catchball sanabagi notice su tawri mamana badu gi maike du su kanagumba amana ball amuk lang padaw uri miyoy adudi kanano haiba mambadu na maram oire haraga khangba ngamde mahakna ball sanaridu kanano haiduna yengnaba magi phone gi flashlight to thanduni mo matamdadi alok aduki matik ngakpa kiba pawrumke mahaki mamana badugi mamangda haibatare maga ball sanaba yaba miyoy amadi atopa visible entity amata uba fangdi mahaki friend na cast ball sanabadu alok no hawi adubu kanaga no yengnabagi damakta flashlight thalubu matamdadi ball do masagi jaga aduda adumaktake kana amatana kunsukun gati alok matawdu ubada tina pakali mahak panayamna lauba khongba taragasu magi mamana banadi magi wafam do amata takide adumna tawdu ubada mak yam thuna magi kanda chatuna ising bottle adu puraga lai aduga mamana ba adu ising do hachana jana kikchali adumna tawdagi mamana badu gyan khara lakpa hawe matawdu ubadagi di alok na mamana badu kada pusale loinana thong du chet na lok tawre haraga mamangda chokri amasunga salame alok wahang hang ba hawe nang asuk yam thengaba matam sida mapanda kadawba thoribana wadana maduda mamana banasu nungdang thengakpa matam adaida aisa kanagumbana thangatlaga puduna chatbagi type phawrai adubu matam aduda ai mit pangthoraki mangumbra haiduna sukhalli amuk tumnaba su honai adubu aina aikoigi kagi thongsi tapna hangdokpa uraki loinana thong dugi hek mapanda su angang amana nokpagi makholsu taki angang du makuta bol amasu paiduna sani bol adusu masakto nokpagi type ye aina kanano haiduna thongrom da thoktuna yengloi alok mamana bagi wado munna tai adubu makha tabadi ningsingdre haiduna mangonda mamana baduna haire asumna wari tanarab matungda makhoi ani du tumba yaramde
wari sanaduna nungdangduma lenki makhoi yam wanasu tumkirame mathanggi numita amu hawgalakpadadi atoppa thawong amamuk thengnareba makhoise madausi yadi handakti book safe tegi larik mayamdo amukka hanna taaduna leirameba adubu handakti loisanba matamda larik marakta drawing amasu thengnaki maduda aloki mamanabada third suba floor adu lepeba loinana amuba miyoy amaga catchball sanabagi mawong amada haibatare madu ubada makhoisa kaidawgadabano haiba khangdriba adamai pakhatnai tana aduda atopa drawing amasu uki ngarang ahing makhoina sanakiba ball do asigumnaba mayamse ururuba matungdadi aloksu thajaba horaki mamangda chayonba nupa aduna hairambado soidana achumba oiragani haidana mana khanki loinana thawong sing thoklibasi yumbu adugi machanupigi thawaiduna soidana oiramgane haibasu thajaba pang numit nini muk nungdangda thengnakiba mayam ado khalubada soidana mage hamatare yumbu duna makhoida aronba akiba wafam kaya ama lolaga thammi haiba khanki makhoina nungdangda thengnakiba ukiba mayamdo makoibu mentally amadi physically yam tina akiba disturb ohen ba habado ohenki masina maram oire haraga hawjikti aikoi mafam masi thado ambana phagani yam thuna chatkrasi haiduna haine makoi paisa gi amata khandre makoina pamli ba haibabu jaga ado thadok tuna chatki ba haibasi kaktani makoi anina mafam adu thadok kiba matamda ngasagi chayon banu pa aduna makoi da haiki nakoi gi sakfam do adu makni mamang da nupa anina haibadi suktarga chatkibudo asumna haire loinana mamangi nupa ani dusu numit mangani subda mafam ase thadok tuna chatkibani aduga nakhoi su numit mangani subaga thadoga chatkidore adu mamangi lakibdo noina tena phagi toy adu bu magi wado makhoi ani na ignore toy amada changde makhoi ani mafam dugi thokpa ngamki makhoi na chatkibudu su punsi da kauroi daba memory ama haiba tare hapchan duna chatkre ngase su alok oina lairiba mafam du safe oina laiba oisunu haidana was pejege adu di meam wari si matang side lotion jarage asigum laba wari aseng aseng bathoki wari akoi channel se tabining balai raga so akoi na video ana wana uba thagalakpa ngai duna leibiyo habisi thamjabago loinena ngasi gi wari si matang si lotion jarage mathangi wari da muk mayam puna thengnarsi ya fare